ꯅꯣꯡꯉꯥꯜꯂꯗꯨꯅ ꯆꯨꯝꯂꯦꯟꯒꯤ ꯃꯃꯥ ꯃꯅꯦ ꯂꯩꯀꯥꯏ ꯅꯨꯄꯤ ꯈꯔꯒ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯄ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯏꯉꯥꯒꯤ ꯀꯨꯟꯅꯤ ꯄꯥꯟꯕꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯤ꯫ ꯆꯨꯝꯂꯦꯟꯒꯤ ꯃꯅꯦ ꯊꯥꯗꯣꯏꯅ "ꯑꯗꯨꯗꯤ ꯏꯅꯝꯃ, ꯍꯧꯖꯤꯛ ꯑꯦꯄ꯭ꯔꯤꯜ, ꯀꯨꯏꯗ꯭ꯔꯦꯅꯦ ꯂꯨꯍꯣꯡꯕꯁꯦ꯫ ꯃꯦ, ꯖꯨꯟ, ꯊꯥ ꯑꯃꯇꯪ ꯉꯥꯏꯁꯤꯜꯂꯛꯏ꯫ ꯔꯥꯅꯤꯅ "ꯀꯨꯏꯗ꯭ꯔꯦ, ꯏꯅꯝꯃꯗꯤ ꯍꯟꯗꯛꯄꯨ ꯍꯦꯛꯇ ꯍꯣꯡꯅꯤꯡꯂꯕꯅꯤ꯫ ꯏꯆꯥꯅ ꯍꯔꯥꯎꯖꯕ ꯎꯕꯗ ꯃꯃꯥ ꯑꯩꯅ ꯑꯣꯏꯅꯅꯦ ꯄꯪꯍꯥꯗ ꯍꯔꯥꯎꯔꯤ"꯫ ꯂꯥꯏꯕꯤꯒ ꯁꯟꯇꯅꯥꯒꯁꯨ ꯅꯣꯛꯇꯨꯅ ꯇꯥꯔꯤ꯫ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯑꯃꯅ "ꯏꯆꯦꯃꯒꯤꯁꯤꯗꯤ ꯌꯥꯝ ꯉꯥꯏꯉꯝꯗꯕ ꯍꯥꯏꯗꯨꯅꯤꯅꯦ"꯫ "ꯍꯣꯏ, ꯑꯗ ꯇꯥꯏꯌꯦ"꯫ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ꯫ "ꯀꯗꯥꯏꯅꯣ ꯏꯃꯧꯗꯨꯕꯨ ꯑꯝꯇ ꯎꯅꯔꯝꯒꯦ꯫ ꯉꯁꯥꯏ ꯆꯥꯛ ꯄꯨꯗꯨꯅ ꯊꯣꯛꯂꯛꯑꯝꯕꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤ, ꯏꯀꯥꯏꯔ ꯃꯥꯜꯂꯦ"꯫ ꯁꯟꯇꯅꯥꯅ "ꯂꯥꯛꯑꯣ ꯏꯅꯦ, ꯃꯅꯨꯡ ꯆꯪꯁꯤ"꯫ "ꯊꯥꯗꯣꯏ, ꯂꯥꯛꯑꯣ, ꯏꯃꯧ ꯑꯝꯇ ꯎꯅꯔꯝꯁꯤ"꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯅ "ꯎꯅꯕꯤꯔꯨꯔꯣ". ꯊꯥꯗꯣꯏꯒ ꯔꯥꯅꯤꯒ ꯆꯪꯂꯛꯏ꯫ ꯂꯩꯔꯦꯜ ꯑꯕꯦꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯟꯇꯅꯥꯅ "ꯏꯅꯦ, ꯍꯦꯛꯇ ꯆꯪꯕꯤꯔꯛꯑꯣ". ꯔꯥꯅꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯂꯩꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯕꯦꯝꯃ, ꯏꯃꯥ ꯍꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ, ꯏꯆꯥꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯝꯒꯦ ꯍꯥꯏꯗꯨꯅꯅꯦ ꯆꯪꯂꯛꯏꯕꯅꯤ". ꯂꯩꯔꯦꯜ ꯇꯨꯃꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯍꯣꯏ ꯏꯃꯥ". ꯔꯥꯅꯤ ꯕꯦꯒꯗꯒꯤ ꯆꯧꯉꯥ ꯆꯞꯄꯤ ꯈꯔ ꯂꯧꯊꯣꯛꯇꯨꯅ "ꯁꯦ, ꯁꯤꯅꯅꯦ ꯏꯆꯥꯁꯤꯡꯒꯤ ꯆꯥꯅꯤꯡꯕ ꯀꯩꯅꯣꯝꯃ ꯂꯩꯔꯒꯅꯦ ꯍꯦꯛ ꯆꯥꯃꯤꯟꯅꯧꯀꯣ". ꯂꯩꯔꯦꯜꯅ "ꯏꯃꯥ, ꯄꯩꯁꯥꯗꯤ ꯌꯥꯔꯅꯤꯌꯦ". ꯌꯥꯗꯦ, ꯂꯧꯁꯤꯜꯂꯣ, ꯏꯃꯥꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤ". ꯊꯥꯗꯣꯏꯁꯨ "ꯂꯩꯔꯦꯜ, ꯂꯧꯁꯤꯜꯂꯣ. ꯁꯦ, ꯁꯤꯅꯅꯦ ꯅꯦꯅꯦꯅ ꯄꯤꯕ. ꯅꯦꯅꯦ ꯍꯣꯏꯁꯨꯅꯦ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯅꯪꯕꯨ ꯂꯧꯕ ꯊꯨꯅ ꯂꯥꯛꯀꯦ". "ꯍꯣꯏ ꯅꯦꯅꯦ". ꯁꯟꯇꯅꯥꯒ ꯑꯕꯦꯒꯅ ꯊꯤꯟꯗꯣꯛꯄꯤꯔꯛꯏ꯫ ꯂꯩꯔꯦꯜꯗꯤ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯨꯗ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯈꯤꯡꯂꯛꯏ꯫ ꯆꯨꯝꯂꯦꯟꯒꯤꯅꯤ ꯄꯥꯏꯈꯠꯇꯨꯅ "ꯍꯜꯂꯣ, ꯏꯃꯥ ꯍꯣꯏ ꯂꯩꯔꯤꯕ꯭ꯔꯣ"꯫ "ꯂꯩꯔꯤꯌꯦ". "ꯀꯩꯅꯣ, ꯌꯥꯝ ꯀꯨꯏꯃꯟꯈ꯭ꯔꯦ, ꯀꯩꯗꯧꯔꯤꯒꯦ ꯃꯣꯏꯕꯣ? ꯀꯩ ꯍꯥꯏꯅꯔꯒꯦ? ꯀꯔꯝ ꯀꯥꯟꯗ ꯂꯦꯞꯄꯒꯦ"꯫ "ꯈꯪꯗꯦ, ꯈꯔ ꯀꯨꯏꯅ ꯌꯩꯊꯣꯛꯑꯁꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯦ". ꯆꯨꯝꯂꯦꯟ ꯉꯛꯅ ꯁꯥꯎꯅꯤꯡꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯖꯨꯟꯗ ꯂꯦꯞꯅꯤꯅ ꯀꯨꯊꯤ ꯌꯦꯡꯉꯨꯅꯤ ꯆꯠꯈꯤꯗꯥꯏꯅꯦ"꯫ ꯂꯩꯔꯦꯜ ꯆꯨꯝꯂꯦꯟꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯉꯤ, ꯁꯥꯟꯅꯒꯦ ꯌꯥꯎꯅ ꯁꯥꯟꯅꯩ꯫ "ꯈꯪꯗꯦ, ꯉꯁꯥꯏ ꯀꯨꯊꯤ ꯌꯦꯡꯂꯨꯕꯅꯦ, ꯑꯗꯨꯗ ꯑꯐꯕ ꯃꯇꯝ ꯑꯝꯇ ꯂꯩꯇ꯭ꯔꯤ, ꯑꯗꯨꯒꯤ ꯆꯍꯤ ꯑꯃꯃꯨꯛ ꯌꯩꯊꯣꯛꯄꯗ ꯇꯥꯔꯦ". "ꯑꯁ, ꯑꯗꯨ ꯌꯥꯔꯣꯏꯗ, ꯄꯥꯟꯖꯤ ꯆꯩ ꯂꯥꯛꯀꯅꯤꯀꯣ". "ꯀꯩꯅꯣ, ꯐꯠꯇꯕꯕꯣ"꯫ "ꯑꯗꯨꯗꯣ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤꯔꯥ? ꯆꯦꯜꯂꯗꯤ ꯐꯠꯇꯕ ꯂꯩꯕꯀꯥꯗꯣ ꯂꯣꯏꯅ ꯀꯣꯛꯑꯦꯅ ꯍꯥꯏꯕꯅꯦ". "ꯑꯁ, ꯇꯥꯅꯤꯡꯗꯦꯕ ꯗꯗꯥ, ꯂꯨꯍꯣꯡꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯆꯦꯜꯂꯁꯨ ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ". ꯆꯨꯝꯂꯦꯟꯗꯤ ꯂꯩꯔꯦꯜꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯁꯦꯡꯕꯅꯦ ꯍꯥꯏꯗꯨꯅ ꯂꯩ, ꯁꯥꯎꯅꯤꯡꯅ "ꯍꯣ, ꯆꯦꯜꯂꯒꯅꯦ ꯅꯣꯏ ꯌꯨꯝꯗ ꯏꯟꯊꯣꯔꯛꯑꯣꯅ ꯍꯥꯏꯔꯝꯃꯨ, ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯌꯥꯕ ꯃꯇꯝꯗ ꯑꯗꯨꯗ ꯑꯣꯏꯅ ꯍꯣꯡꯉꯦꯗꯅ". "ꯑꯁ ꯗꯗꯥ, ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ, ꯊꯝꯃꯦ ꯑꯩ". ꯁꯤ ꯍꯥꯏꯔꯒ ꯂꯩꯔꯦꯜ ꯐꯣꯟꯗꯨ ꯆꯨꯝꯂꯦꯟꯅ ꯃꯈꯥ ꯇꯥꯕ ꯅꯝꯗ꯭ꯔꯤꯉꯩ ꯐꯠ ꯀꯛꯈꯤ, ꯑꯗꯨꯒ ꯃꯇꯣꯝꯗ ꯅꯣꯛꯏ꯫ ꯑꯕꯦ ꯆꯪꯂꯛꯄꯗ ꯂꯩꯔꯦꯜ ꯅꯣꯛꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯕꯦꯅ "ꯀꯩꯅꯣ ꯏꯕꯦꯝꯃ, ꯉꯥꯎꯔꯕꯣ ꯅꯇꯣꯝ ꯅꯣꯛꯏꯗꯨꯅ"꯫ ꯂꯩꯔꯦꯜꯁꯨ ꯑꯕꯦꯗ ꯍꯦꯟꯅ ꯅꯣꯛꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯆꯨꯝꯂꯦꯟꯗ ꯍꯧꯖꯤꯛ ꯁꯥꯟꯅꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯤ꯫ ꯑꯕꯦꯁꯨ ꯅꯣꯛꯂꯤ꯫ "ꯗꯥ ꯆꯨꯝꯂꯦꯟꯅ ꯁꯥꯎꯅꯤꯡꯉꯝꯗꯣꯏꯗꯣ". "ꯑꯩꯗꯤ ꯁꯤꯔꯦꯗ, ꯀꯩꯒꯤ ꯗꯥꯏ ꯁꯥꯟꯅꯕꯤꯔꯤꯅꯣ? ꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯌꯦ". "ꯌꯥꯝ ꯍꯦꯟꯖꯤꯟꯖꯕ, ꯑꯗ ꯅꯨꯡꯁꯤꯗꯕ ꯑꯃ ꯌꯥꯎꯋꯦ". "ꯃꯣꯏ ꯏꯃꯥ ꯍꯣꯏ ꯆꯠꯈ꯭ꯔꯕꯣ"꯫ "ꯀꯨꯏꯔꯦꯗ ꯆꯠꯈꯤꯕ, ꯃꯌꯨꯝꯗ ꯏꯁꯧ ꯃꯥꯏ ꯇꯧꯖꯔꯝꯃꯅꯤ". ꯂꯩꯔꯦꯜ ꯅꯣꯛꯏ꯫ ꯑꯕꯦꯅ "ꯂꯩꯔꯦꯜ, ꯈꯟꯊꯔꯨꯔꯗꯤ ꯗꯥ ꯆꯨꯝꯂꯦꯟꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ, ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯅꯨꯄꯤꯒ ꯊꯤꯔꯝꯕꯁꯨ ꯌꯥꯔꯦꯀꯣ? ꯅꯪꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ".
ꯍꯣꯏ ꯑꯕꯦ, ꯗꯗꯥꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯒꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ. ꯑꯗꯨꯕꯨ ꯕꯦ, ꯀꯩꯒꯨꯝꯕ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯕꯨ ꯇꯁꯦꯡꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯂꯕꯗꯤ ꯗꯗꯥꯅ ꯀꯔꯝ ꯍꯤꯡꯍꯧꯒꯗꯕ, ꯂꯦꯜꯍꯧꯒꯗꯕ? ꯑꯩ ꯍꯧꯖꯤꯛꯇ ꯈꯜꯂꯨꯕꯗ ꯋꯥꯏ. ꯑꯩꯅ ꯃꯐꯝꯗꯒꯤ ꯃꯥꯕꯨ ꯁꯥꯎꯍꯜꯂꯝꯂꯒ ꯂꯥꯞꯊꯣꯛꯈ꯭ꯔꯕꯗꯤ ꯃꯥꯅ ꯆꯦ ꯁꯨꯁꯃꯤꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯕ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯝꯃꯦ ꯑꯕꯦ. ꯗꯗꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯆꯝꯕ ꯅꯠꯇꯦ. ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯦꯜ ꯃꯄꯨꯛꯅꯤꯡ ꯑꯃꯨꯛ ꯅꯨꯡꯁꯤ. ꯍꯣꯏꯁꯦ, ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯏꯁꯣꯔꯅ ꯅꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯂ ꯇꯝꯂꯝꯕꯒꯤꯅꯤ. ꯍꯧꯖꯤꯛ ꯊꯦꯡꯂꯁꯨ ꯊꯦꯡꯅ ꯄꯟꯊꯨꯡ ꯌꯧꯗꯣꯔꯁꯤꯗꯤ. ꯅꯕꯥꯅꯤꯃꯛ ꯃꯤꯅꯝꯕ ꯌꯥꯎꯗꯅ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯏꯁꯣꯔꯅ ꯎꯕꯤꯕꯅꯤ. ꯁꯣꯝꯗꯁꯨ ꯆꯨꯝꯂꯦꯟ ꯃꯪꯒꯣꯜꯗꯨꯗ ꯂꯦꯞꯇꯨꯅ ꯁꯥꯎꯅ ꯃꯃꯥꯍꯣꯏ ꯃꯅꯦꯍꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯤ. ꯀꯣꯟꯊꯣꯡꯗ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯌꯦꯡꯂꯛꯏ. ꯃꯃꯥꯒ ꯃꯅꯦꯒ ꯀꯨꯝꯊꯔꯛꯄ ꯎꯕꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯛꯏ ꯆꯨꯝꯂꯦꯟ ꯃꯕꯨꯛꯇ. ꯀꯨꯊꯤ ꯌꯦꯡꯉꯨ ꯆꯣꯟꯖꯈ꯭ꯔꯒ ꯆꯍꯤ ꯃꯩ ꯊꯣꯏꯅ ꯍꯜꯂꯦ. ꯃꯣꯏ ꯃꯄꯥꯟꯁꯤꯅ ꯐꯠꯇꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯊꯥꯖꯔꯒ ꯍꯜꯂꯛꯏꯕ. ꯈꯪꯅꯤꯕ. ꯆꯪꯈ꯭ꯔꯣ ꯀꯣꯏꯕꯦꯝꯃ, ꯍꯌꯦꯡ ꯍꯪꯆꯤꯠꯄꯣꯠꯇꯒ ꯉꯟꯇꯥ ꯆꯠꯁꯤ. ꯍꯣꯏ ꯏꯆꯦꯃ. ꯃꯃꯥꯒ ꯃꯅꯦꯒꯁꯨ ꯆꯪꯉꯛꯏ ꯆꯨꯝꯂꯦꯟ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯩꯔꯝꯕꯗꯨꯗ. ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ? ꯌꯥꯝ ꯁꯥꯎꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯁꯤꯅ. ꯀꯩꯅꯣ ꯏꯃꯥ, ꯂꯩꯔꯦꯜꯅ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ? ꯃꯃꯥꯗꯨ ꯏꯪꯉ ꯉꯛꯅ. ꯀꯩꯕꯣ? ꯀꯔꯤ ꯍꯥꯏꯔꯤꯅꯣꯅꯦ ꯃꯥꯅ? ꯂꯨꯍꯣꯡꯕꯗꯣ ꯃꯇꯝ ꯑꯐꯕ ꯂꯩꯇꯕꯒꯤ ꯆꯍꯤ ꯑꯃ ꯌꯩꯊꯣꯛꯑꯦ ꯍꯥꯏꯁꯦ. ꯃꯁꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥꯅ ꯅꯣꯛꯊꯣꯔꯛꯏ. ꯃꯅꯦꯅ ꯈꯨꯝꯒꯦ ꯇꯧꯕꯗ ꯃꯃꯥꯅ, ꯆꯨꯝꯃꯤ. ꯆꯍꯤꯒꯤ ꯃꯇꯝꯕꯨ ꯀꯌꯥ ꯀꯨꯏꯕꯅꯣꯗ ꯏꯆꯥꯁꯤꯗꯤ, ꯀꯩꯁꯨ ꯈꯪꯍꯧꯔꯣꯏꯌꯦ. ꯑꯁ ꯏꯃꯥ, ꯈꯤꯇꯪ ꯊꯨꯖꯤꯅꯕ ꯍꯥꯏꯌꯨ ꯍꯥꯏꯔꯒ ꯆꯍꯤ ꯑꯃ, ꯁꯤꯕꯨ ꯀꯅꯥ ꯍꯧꯅꯒꯦ? ꯃꯌꯥꯒꯤ ꯏꯉꯧ ꯉꯧꯖꯕ ꯃꯇꯧꯗꯨꯗ ꯊꯥꯗꯣꯏ ꯅꯨꯡꯁꯤꯔꯗꯨꯅ, ꯕꯨꯡꯉꯣ, ꯏꯌꯥꯕꯨ ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯕ꯭ꯔꯅꯦ? ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣꯅꯤꯅꯦ? ꯐꯠ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯆꯨꯝꯂꯦꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯃꯨꯛ ꯏꯀꯥꯏꯗꯨꯅ. ꯅꯦꯅꯦ, ꯑꯩ ꯂꯩꯔꯦꯜꯕꯨ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯊꯝꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ. ꯃꯥꯕꯨ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯤꯐꯥꯎ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯐꯥꯊꯕ ꯉꯝꯃꯣꯏꯅꯦ. ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯥꯕꯨ ꯊꯨꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤꯕ. ꯃꯆꯥꯒꯤ ꯑꯋꯥꯕ ꯎꯕ ꯄꯥꯝꯖꯗꯕ ꯃꯃꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ. ꯑꯉꯥꯎꯕꯣ, ꯏꯆꯥ ꯂꯩꯔꯦꯅ ꯅꯪꯉꯣꯟꯗ ꯁꯥꯟꯅꯕꯤꯔꯤꯅꯤ. ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯤ. ꯖꯨꯟꯒꯤ ꯗꯦꯠ 15ꯗ ꯇꯥꯔꯦ. ꯏꯉꯥꯒꯤ ꯀꯨꯟꯅꯤ ꯄꯥꯟꯕꯁꯦ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤꯅꯦꯍꯦ. ꯆꯨꯝꯂꯦꯟ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯍꯔꯥꯎꯅ, ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕ ꯐꯩ ꯈꯪꯅꯤ. ꯑꯉꯥꯡ ꯑꯃ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯕ. ꯊꯥꯗꯣꯏ ꯅꯣꯛꯂꯨꯗꯨꯅ, ꯈꯠꯅꯔꯨꯔꯣ ꯐꯣꯟꯗ. ꯑꯗꯨꯕꯨꯉꯣ, ꯅꯪ ꯍꯧꯖꯤꯛ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯌꯥꯝ ꯆꯠꯊꯣꯛꯄ ꯌꯥꯗꯦꯀꯣ. ꯍꯣꯏꯅꯤꯅꯦ. ꯁꯤ ꯀꯥꯏꯔꯝꯂꯒ ꯆꯨꯝꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈꯤ. ꯃꯥꯒꯤ ꯀꯥ ꯌꯧꯔꯗꯨꯅ ꯂꯩꯔꯦꯜꯗ ꯀꯣꯜ ꯇꯧꯏ. ꯁꯣꯝꯗꯁꯨ ꯅꯨꯄꯤꯗꯨ ꯆꯨꯝꯂꯦꯟꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯅꯣꯛꯅꯤꯡꯅ ꯄꯥꯏꯈꯠꯂꯛꯏ. ꯍꯜꯂꯣ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ. ꯌꯥꯝ ꯍꯩꯔꯦꯅꯦ ꯃꯤ ꯁꯥꯟꯅꯕ. ꯃꯤ ꯋꯥꯍꯟꯕ ꯌꯥꯝ ꯍꯩꯔꯦꯕ. ꯀꯩꯅꯣ, ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ? ꯑꯉꯥꯡ ꯅꯌꯥ ꯁꯠꯆꯅꯤ. ꯂꯨꯍꯣꯡꯕ ꯆꯍꯤ ꯑꯃ ꯌꯩꯊꯣꯛꯏ ꯀꯥꯏꯅ. ꯂꯩꯔꯦꯜ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ. ꯑꯗꯨꯒ, ꯄꯥꯈꯠꯄ꯭ꯔꯥ? ꯄꯥꯈꯠꯇꯗꯤ. ꯀꯩꯒꯤ? ꯅꯨꯡꯁꯤꯕꯩ. ꯈꯪꯅꯤꯕ ꯅꯪ. ꯑꯩꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯅꯦ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ. ꯑꯩꯕꯨ ꯉꯁꯥꯏ ꯃꯤꯍꯨꯜ ꯁꯣꯟꯗꯕꯒꯤ. ꯅꯪ ꯅꯨꯡꯉꯥꯏꯅꯤ. ꯁꯣꯝꯗꯁꯨ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨ ꯆꯨꯝꯂꯦꯟꯒꯤ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯤ. ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯥꯔꯤ. ꯃꯥꯕꯨ ꯉꯥꯎꯖꯕ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯑꯌꯥꯝꯕꯁꯤꯡꯗꯤ ꯆꯥꯛꯅ ꯈꯨꯗꯨꯝ ꯁꯨꯅꯕꯁꯨ ꯌꯥꯎꯔꯤ. ꯆꯨꯝꯂꯦꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯌꯥꯝꯕ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯂꯩꯁꯥꯕꯤꯁꯤꯡꯅ ꯉꯥꯎꯅꯩ. ꯃꯥꯒꯤ ꯆꯤꯡꯂꯦꯝꯕ ꯃꯇꯧ ꯁꯥꯇ꯭ꯔꯤ ꯀꯌꯥꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ. ꯑꯁ, ꯁꯥꯔ ꯆꯨꯝꯂꯦꯟꯗ ꯂꯩꯗꯣꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯃꯔꯥꯏꯕꯛꯇꯤ ꯁꯥꯊꯤꯅ ꯐꯩꯀꯣ. ꯁꯥꯔꯁꯦ ꯃꯁꯛꯁꯨ ꯐꯖꯕ, ꯃꯔꯜꯁꯨ ꯂꯩꯕ, ꯊꯕꯛꯁꯨ ꯑꯆꯧꯕ ꯇꯧꯕ. ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯑꯗꯨꯅꯤ ꯑꯋꯥꯠꯄ ꯑꯃꯠꯇꯕꯨ ꯌꯥꯎꯗ꯭ꯔꯕ ꯑꯩꯈꯣꯏ ꯁꯥꯔꯗ ꯂꯩꯔꯛꯇꯣꯏ ꯅꯨꯄꯤꯗꯣ, ꯃꯥꯁꯨ ꯑꯆꯝꯕ ꯅꯨꯄꯤꯗꯣ ꯑꯣꯏꯔꯝꯃꯔꯣꯏꯉꯣ. ꯁꯣꯏꯗꯅ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ. ꯅꯨꯄꯤ ꯑꯃꯅ,
ꯑꯩꯅ ꯇꯥꯕꯗꯗꯤ ꯌꯥꯝ ꯑꯉꯥꯡꯅꯤꯅ ꯇꯥꯏ. ꯑꯩꯈꯣꯏ ꯕꯦꯁꯄꯨ ꯑꯣꯏꯔꯝꯅꯤ. ꯅꯨꯄꯤꯗꯣ ꯁꯥꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯖ ꯃꯥꯜꯂꯦ. ꯑꯅꯥꯕ ꯑꯃ ꯂꯩꯕꯗꯒꯤ ꯁꯥꯔꯗꯒꯤ ꯃꯇꯝ ꯈꯔ ꯂꯣꯠꯂꯨꯔ ꯃꯥꯜꯂꯦ. ꯃꯁꯛꯀꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ. ꯅꯪꯗꯤ ꯀꯅꯥꯅ ꯍꯥꯏ ꯈꯪꯉꯤꯕ? ꯑꯩꯈꯣꯏ ꯊꯪꯅꯕꯗꯒꯤ ꯅꯨꯄꯤꯗꯨꯒꯅꯦ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯂꯩꯌꯦ. ꯃꯥꯅ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯁꯥꯕꯅꯦ. ꯑꯗꯣ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ. ꯁꯥꯔ ꯆꯨꯝꯂꯦꯟ ꯑꯣꯏꯔꯝꯃꯤ. ꯑꯁ ꯑꯩꯗꯤ ꯆꯥꯛꯄꯗ ꯂꯣꯏꯔꯤꯕꯣ. ꯃꯈꯣꯏ ꯈꯔ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯀꯧꯕꯤ ꯃꯥꯅ ꯂꯦꯞꯄ ꯂꯩꯇ ꯆꯠꯈꯤꯕꯅ ꯌꯧꯔꯛꯂꯤ ꯆꯨꯝꯂꯦꯟꯒ ꯂꯩꯔꯦꯜꯒꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯥꯁꯨ. ꯉꯁꯤ 15ꯅꯤꯃꯨꯛꯇ ꯋꯥꯠꯂꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗꯅꯤ. ꯂꯩꯔꯦꯜꯒꯤꯁꯨ ꯕꯥꯔꯇꯣꯟ ꯑꯌꯥꯝꯕ ꯇꯧꯔꯤ. ꯆꯨꯝꯂꯦꯟꯒꯤꯁꯨ ꯇꯧꯔꯤ. ꯂꯩꯔꯦꯜꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯂꯥꯛꯄꯗꯨꯗ ꯉꯛꯅ ꯇꯣꯝꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯂꯩꯔꯦꯜꯁꯤꯕꯨ ꯂꯨꯍꯣꯡꯗꯣꯔꯕꯣ? ꯃꯁꯤ ꯅꯥꯔꯨꯕꯗꯒꯤ ꯀꯩꯅꯣꯝ ꯇꯧꯔꯦ. ꯅꯍꯥꯟꯋꯥꯏꯗꯤ ꯄꯥꯎꯁꯨ ꯇꯣꯏꯅ ꯐꯥꯎꯔꯛꯑꯝꯕꯅꯤ. ꯍꯧꯖꯤꯛꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯇꯧꯈ꯭ꯔꯦ. ꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯃꯥꯒꯤ ꯐꯣꯟꯗ ꯂꯧꯊꯣꯛꯂꯒ ꯈꯨꯁꯤꯗ ꯀꯣꯜ ꯇꯧꯏ. ꯍꯦꯜꯂꯣ ꯈꯨꯁꯤ, ꯇꯥꯕ꯭ꯔꯣ? ꯑꯧ ꯇꯥꯏꯌꯦ. ꯅꯪ ꯂꯩꯔꯦꯜ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯂꯥꯛꯑꯕꯣ? ꯑꯩꯃ, ꯃꯥ ꯂꯨꯍꯣꯡꯗꯣꯔꯕꯣ? ꯂꯥꯛꯇ꯭ꯔꯤ. ꯑꯗꯨꯅꯦ ꯃꯥꯒꯤ ꯉꯁꯤ ꯂꯨꯍꯣꯡꯕꯩ ꯕꯥꯔꯇꯣꯟ ꯂꯥꯛꯄꯁꯤꯗ ꯑꯩꯗꯤ ꯉꯛꯎꯔꯤ. ꯀꯨꯁꯤ ꯇꯍꯥꯅ ꯑꯩꯒꯤꯗꯤ ꯊꯦꯡꯅꯗꯤꯌꯦ. ꯂꯥꯛꯑꯝꯕꯁꯨ ꯌꯥꯏ. ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ? ꯀꯩꯅꯣ ꯀꯅꯥ ꯑꯣꯏꯅꯤꯒꯦ? ꯃꯥꯒꯤꯗ ꯆꯨꯝꯂꯦꯟ ꯅꯠꯇꯅ. ꯀꯨꯁꯤ ꯉꯛꯏ. ꯆꯨꯝꯂꯦꯟꯒ ꯂꯩꯔꯦꯜꯒ ꯑꯃꯨꯛ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯕꯗ ꯃꯁꯥꯗꯨ ꯀꯜꯂꯛꯄ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯏ. ꯃꯣꯏ ꯑꯅꯤꯗꯣ ꯑꯩꯅ ꯃꯔꯛꯇ ꯀꯥꯏꯅꯔꯦ ꯍꯥꯏꯕꯗꯥꯏꯅ ꯇꯥꯈꯤꯗꯥꯏꯅꯦ? ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯇꯥꯗꯦꯅ. ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛ ꯍꯣꯏꯔꯣꯝꯗꯩ ꯇꯥꯔꯛꯄꯅꯤꯗ. ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯗꯨꯒ ꯗꯥ ꯆꯨꯝꯂꯦꯟ ꯍꯣꯏꯒ ꯂꯨꯅ ꯇꯤꯟꯅꯕ. ꯑꯣ ꯑꯗꯣ ꯑꯉꯥꯎꯕꯤꯗꯣ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯝꯇꯗꯤ ꯎꯅꯔꯨꯕ ꯐꯕꯅꯤ. ꯍꯣꯏ ꯎꯅꯔꯨꯁꯦ. ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯈꯨꯁꯤ ꯁꯨꯁꯃꯤꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯏ. ꯁꯨꯁꯃꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯁꯠ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ. ꯆꯦ, ꯗꯥ ꯆꯨꯝꯂꯦꯟꯒꯤ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯆꯨꯝꯃꯕꯣ? ꯆꯨꯝꯃꯤ. ꯕꯤꯔꯥꯅꯤ. ꯃꯣꯏꯗꯤ ꯑꯁ ꯀꯣꯛꯀ ꯉꯥꯎꯏ. ꯂꯩꯔꯦꯜꯗꯨꯁꯨ ꯊꯤꯅ ꯉꯝꯃꯤ. ꯑꯩꯈꯣꯏꯁꯦ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯔꯣꯏꯁꯤꯗ ꯀꯨꯁꯤ. ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯍꯧꯏ. ꯆꯨꯝꯂꯦꯟ ꯃꯣꯏꯔꯥꯡꯂꯣꯝꯗ ꯃꯥ ꯂꯨꯍꯣꯡꯗꯣꯔꯕꯅꯤꯅ ꯍꯟꯗꯛꯇꯤ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯂꯔꯣꯏ. ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯑꯔꯥꯞꯄꯗ ꯆꯠꯊꯣꯛꯄ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯏ. ꯃꯅꯤꯅ ꯕꯨꯡꯉꯣ, ꯏꯅꯥꯎ ꯂꯨꯍꯣꯡꯒꯅꯤ ꯇꯥꯕꯗ ꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯂꯣꯏꯅꯔ ꯄꯣꯠꯅꯤ. ꯇꯥꯃꯅꯤ, ꯑꯍꯟ ꯑꯁꯣꯟꯕꯈꯩꯗꯨꯅ ꯑꯁꯣꯟꯕ ꯑꯣꯏꯔꯦ. ꯉꯝꯒꯗꯕꯁꯤꯡꯗꯨꯕꯨꯗꯤ ꯑꯗꯨꯝ ꯂꯥꯛꯆꯁꯅꯤꯗ. ꯃꯣꯏ ꯂꯥꯛꯅꯕ ꯁꯤꯜꯂꯒ ꯂꯣꯏꯔꯦ. ꯑꯗꯣ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯇꯥꯃꯅꯤꯅ ꯈꯔ ꯌꯦꯡꯕꯤꯌꯨ. ꯑꯩꯗꯤ ꯍꯟꯗꯛꯁꯦ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯂꯣꯏꯗꯧꯔꯦ. ꯑꯁꯣꯝꯗꯗꯤ ꯊꯕꯛꯁꯦ ꯈꯔ ꯆꯤꯜꯂꯤ. ꯌꯨꯝ ꯀꯩꯀꯥ ꯈꯔꯁꯨ ꯁꯦꯝꯖꯤꯟꯕꯒꯤ. ꯕꯨꯡꯉꯣ, ꯀꯥꯏꯗꯦ. ꯁꯣꯝꯒꯤꯗꯤ ꯅꯌꯥꯝꯕꯅ ꯐꯅꯕ ꯁꯤꯟꯒꯤ. ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ. ꯍꯣꯏ ꯇꯥꯃꯅꯤ ꯂꯩꯕꯒꯤꯁꯨ ꯅꯅꯥꯎꯅ ꯁꯣꯝꯗ ꯀꯣꯝꯅ ꯂꯩꯖꯔꯤꯕꯅꯤ. ꯁꯨꯝ ꯆꯠꯂꯒ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯍꯪꯂꯨꯁꯤ ꯇꯥꯃꯅꯤ. ꯍꯣꯏ ꯏꯕꯨꯡꯉꯣ. ꯂꯩꯔꯦꯜꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯅꯕ ꯍꯥꯏꯗꯨꯅ ꯔꯤꯅꯥ, ꯑꯃꯨ, ꯇꯦꯜꯍꯩꯕ ꯂꯣꯏꯅ ꯃꯌꯨꯝꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤ. ꯍꯨꯟꯕꯅ ꯃꯤ ꯁꯨꯔꯕꯅꯤꯅ ꯄꯥꯔꯇꯤ ꯑꯃ ꯇꯧꯊꯣꯛꯂꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯤꯟꯗꯨꯅ ꯄꯥꯔꯇꯤ ꯑꯃ ꯃꯣꯏꯗ ꯇꯧꯏ. ꯃꯌꯥꯝ ꯂꯣꯏꯅ ꯂꯥꯛꯅꯔꯦ. ꯅꯨꯄꯤ 3ꯗꯨꯗꯤ ꯑꯃꯨꯒ ꯇꯦꯜꯍꯩꯕꯒ ꯂꯥꯛꯄꯗ ꯃꯊꯪ ꯂꯧꯔꯒ ꯍꯨꯟꯕ ꯍꯣꯏꯗ ꯌꯧꯔꯛꯏ. ꯌꯧꯔꯛꯂꯒ ꯃꯔꯤ ꯆꯪꯂꯛꯏ. ꯍꯨꯟꯕꯅ ꯃꯊꯛꯀꯤ ꯀꯥꯗ ꯐꯖꯅ ꯕ꯭ꯔꯥꯏꯠ ꯇꯨꯕꯤ ꯁꯤꯜꯂꯤ. ꯇꯦꯜꯍꯩꯕꯅ ꯅꯩꯗ꯭ꯔꯤꯕꯁꯤꯗꯤ, ꯋꯥꯎ. ꯑꯃꯨꯅ ꯀꯨꯏꯔꯦꯅꯦ, ꯉꯁꯤ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗꯅꯤ ꯑꯩꯈꯣꯏ 3 ꯄꯨꯜꯂꯤꯁꯤ. ꯔꯤꯅꯥꯅ ꯑꯁ, ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯗꯒꯤ ꯑꯗꯨꯗ ꯆꯠꯈꯤꯕ ꯄꯤꯛꯅꯤꯛꯇꯣ ꯅꯨꯡꯉꯥꯏꯕꯅꯤ. ꯃꯇꯝꯗꯣ ꯑꯃꯨꯛ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯥ? ꯆꯍꯤ 5ꯒꯤ ꯃꯃꯥꯡꯅꯤꯀꯣ. ꯑꯕꯦꯅ ꯂꯥꯛꯑꯔꯣꯏ.
ꯂꯥꯛꯍꯟꯅꯤꯡꯉꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯃꯨꯅ ꯉꯥꯏꯈꯣ, ꯅꯨꯄꯤ ꯅꯣꯏ ꯑꯍꯨꯝ ꯂꯩꯕꯗꯣ ꯑꯃꯗꯤ ꯄꯥꯏꯊꯣꯛꯈꯤꯗꯣꯔꯦ, ꯅꯕꯥꯅꯤꯅ ꯀꯝꯗꯧꯕ? ꯑꯕꯦꯅ ꯁꯠ ꯈꯨꯝꯂꯛꯏ, ꯑꯩꯁꯨ ꯍꯟꯗꯛ ꯄꯥꯏꯊꯣꯛꯄ ꯌꯥꯅ ꯂꯩꯔꯤ꯫ ꯔꯤꯅꯥ ꯂꯩꯔꯦꯜ ꯉꯛꯅ, ꯅꯪꯗꯤ ꯀꯥꯏꯗꯩ ꯅꯨꯄꯥ? ꯍꯥꯏꯗꯣꯔꯛꯑꯣ ꯍꯥꯏꯔꯣ? ꯑꯕꯦꯗꯨ ꯅꯣꯛꯁꯤꯜꯂꯛꯏ, ꯑꯗꯨꯕꯨꯔꯣ ꯗꯥ ꯆꯨꯝꯂꯦꯟꯒꯤ ꯃꯃꯥꯟꯅꯕ꯫ ꯆꯨꯝꯂꯦꯟꯒꯤ ꯃꯃꯥꯟꯅꯕ ꯍꯥꯏꯔꯛꯄꯗꯨꯗ ꯍꯨꯟꯕꯒ ꯂꯩꯔꯦꯜꯒ ꯆꯞ ꯃꯥꯟꯅꯅ, ꯗꯥ ꯔꯥꯍꯨꯜꯗꯣ? ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯄꯅꯤ ꯑꯅꯤꯗꯨ꯫ ꯑꯕꯦ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ, ꯃꯥꯅꯤ꯫ ꯂꯩꯔꯦꯜꯅ, ꯑꯩꯉꯣꯟꯗ ꯅꯍꯥꯟꯈꯩꯒ ꯍꯥꯏꯗꯤ ꯌꯥꯝ ꯉꯝꯃꯦ ꯍꯥꯏꯕ, ꯗꯗꯥꯁꯨ ꯀꯩꯝꯇꯒ ꯍꯥꯏꯔꯛꯇꯦꯅ꯫ ꯗꯥ ꯆꯨꯝꯂꯦꯟ ꯈꯪꯗꯕꯅꯤ, ꯗꯥ ꯔꯥꯍꯨꯜ ꯏꯕꯥꯅꯤ ꯀꯅꯥꯝꯇꯗ ꯍꯥꯏꯅꯗ꯭ꯔꯤ, ꯍꯥꯏꯗꯣꯛꯈꯤꯔꯣꯏꯁꯤꯅ꯫ ꯔꯤꯅꯥꯗꯤ ꯔꯥꯍꯨꯜ ꯀꯅꯥꯅꯣ ꯈꯪꯗꯕꯅꯤꯅ ꯏꯉꯛꯉꯛꯏ, ꯇꯦꯜꯍꯩꯕꯅ, ꯍꯣ ꯐꯔꯦ ꯐꯔꯦ, ꯅꯪꯒꯤꯅ ꯑꯗꯨꯃ ꯑꯣꯀꯦ ꯇꯥꯁꯤꯜꯂꯣ꯫ ꯑꯩꯈꯣꯏ ꯔꯤꯅꯥ ꯇꯣꯝꯕꯤꯒꯤꯅ ꯅꯪꯒꯤꯅ ꯀꯝꯗꯧꯕ? ꯅꯨꯄꯤ ꯅꯣꯏ ꯁꯠ ꯅꯌꯨꯝ ꯄꯥꯟꯈꯣꯅꯦ, ꯅꯣꯏꯅ ꯂꯤꯔꯛꯄꯁꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯇꯥꯅꯤꯡꯗꯦ, ꯑꯩꯈꯣꯏꯕꯨ ꯀꯥꯏꯗ ꯂꯤꯔꯒꯦ, ꯆꯍꯤ 25, 26 ꯁꯨꯗ ꯉꯥꯏꯔꯤ ꯀꯩꯅꯣ꯫ ꯍꯨꯟꯕꯅ, ꯐꯖꯩ, ꯑꯕꯦꯅ ꯏꯅꯩꯅꯩꯗ꯫ ꯍꯨꯟꯕꯒꯤ ꯍꯦꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯖꯕꯤ, ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯣꯠꯆꯕꯤ, ꯊꯃꯣꯏꯒꯤ ꯃꯕꯦꯝꯃꯅꯤ ꯂꯩꯔꯦꯜꯁꯤ꯫ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ ꯑꯣꯏꯕꯤ ꯃꯥꯅ ꯑꯇꯣꯞꯄ ꯀꯅꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯃꯥꯒꯤ ꯊꯃꯣꯏꯅ? ꯅꯨꯡꯉꯥꯏꯔꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯦꯜ ꯑꯃꯗꯤ ꯆꯨꯝꯂꯦꯟꯒꯤ ꯅꯨꯡꯁꯤꯕꯅ ꯀꯟꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯃꯃꯥꯏ ꯊꯤꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ, ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ, ꯆꯥꯛꯄ ꯐꯥꯎꯔꯕꯁꯨ ꯃꯥꯏꯊꯣꯡꯗ ꯃꯆꯦꯠ ꯑꯃꯗ ꯇꯥꯍꯜꯂꯛꯇꯦ ꯍꯨꯟꯕ꯫ ꯑꯁꯨꯝ ꯇꯧꯅ ꯃꯌꯥꯝꯁꯨ ꯋꯥ ꯌꯥ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯍꯔꯥꯎ ꯍꯔꯥꯎ꯫ ꯑꯕꯦ, ꯔꯤꯅꯥꯗꯤ ꯂꯩꯔꯦꯜ ꯍꯣꯏꯗ ꯂꯩꯅꯕ ꯃꯌꯨꯝꯗꯒꯤ ꯄꯣꯠꯌꯣꯝ ꯊꯧꯌꯣꯝ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯂꯩꯔꯦꯜ ꯍꯣꯏꯗ ꯂꯩꯔꯔꯤ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯏꯃꯨꯡꯗꯨꯒꯤ ꯅꯨꯄꯥ ꯋꯥꯠꯄꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯥꯡꯕꯤꯔꯤ, ꯍꯣꯠꯅꯕꯤꯔꯤ꯫ ꯍꯌꯦꯡ ꯍꯩꯖꯤꯡꯄꯣꯠꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯅꯤ, ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨꯅꯤ, ꯃꯃꯥꯅꯤ, ꯐꯤꯅꯨꯡ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯟꯕ ꯂꯥꯛꯅꯔꯤ꯫ ꯑꯕꯦꯅ, ꯏꯃꯥ, ꯁꯤꯁꯦ ꯍꯌꯦꯡ ꯑꯋꯨꯟꯄꯣꯠ ꯄꯤꯊꯣꯛꯄꯗ ꯍꯥꯞꯈ꯭ꯔꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯑꯗꯨꯁꯤꯡꯗꯣ ꯌꯣꯝꯁꯤꯜꯂꯒ ꯍꯌꯦꯡ ꯄꯨꯍꯟꯈ꯭ꯔꯁꯤ꯫ ꯑꯗꯨ ꯏꯃꯥ, ꯍꯌꯦꯡ ꯍꯩꯖꯤꯡꯄꯣꯠꯇꯁꯨ ꯐꯤꯔꯣꯜ ꯀꯣꯜꯂꯤꯛꯇꯤ ꯐꯅꯌꯥꯝ ꯄꯨꯅꯔꯛꯈꯤꯅꯤꯅꯦ? ꯑꯗꯨꯅ ꯑꯃꯨꯛ ꯍꯩꯖꯤꯡꯄꯣꯠ ꯂꯣꯏꯁꯤꯜꯂꯒ ꯇꯧꯕ ꯍꯥꯏꯗꯨꯅꯤ꯫ ꯁꯤꯈꯩꯁꯦ ꯍꯥꯟꯅ ꯄꯤꯊꯣꯛꯈ꯭ꯔꯁꯤ꯫ ꯔꯤꯅꯥꯅ, ꯏꯃꯥ, ꯎꯄꯨ ꯀꯥꯡꯊꯣꯜꯁꯨ ꯍꯌꯦꯡ ꯂꯣꯏꯅ ꯊꯤꯟꯗꯣꯏꯔꯣ? ꯃꯥꯅꯦ, ꯁꯣꯝꯅ ꯄꯨꯔꯛꯑꯔꯣꯏ, ꯑꯥꯗ ꯆꯟꯈꯠꯄꯤꯕꯅꯤ꯫ ꯃꯕꯨꯡꯅ, ꯑꯗꯨꯅ ꯐꯔꯦꯗ, ꯑꯩꯈꯣই ꯁꯣꯝꯗꯁꯨ ꯃꯤꯒ ꯋꯥꯠꯄꯒ, ꯑꯗꯨꯗꯤ ꯃꯣꯏ ꯃꯁꯥꯒꯤ ꯃꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯇꯧꯈꯤꯗꯣꯏ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯔꯤꯅꯥꯅ, ꯑꯗꯨꯅꯁꯨ ꯐꯔꯦꯗ ꯏꯃꯥ꯫ ꯂꯩꯔꯦꯜꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯄꯨꯡꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯥ ꯋꯥ ꯂꯥꯟ ꯑꯃꯇ ꯉꯥꯡꯂꯛꯇꯦ, ꯁꯤ ꯇꯧꯕꯤꯌꯨ, ꯁꯤ ꯄꯥꯝꯃꯤꯁꯨ ꯀꯩꯝꯇ ꯍꯥꯏꯖꯗꯦ꯫ ꯃꯃꯥꯒ ꯃꯕꯨꯡꯒꯅ ꯄꯤꯕꯤꯔꯤꯕꯗꯨꯗ ꯍꯔꯥꯎ ꯑꯗꯨꯝ ꯌꯥꯖꯩ꯫ ꯃꯕꯨꯡꯅꯁꯨ ꯀꯔꯤꯁꯨ ꯋꯥꯠꯍꯟꯗꯦ ꯃꯆꯟꯒꯤ, ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯍꯩꯖꯤꯡꯄꯣꯠꯀꯤ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯤ꯫ ꯑꯌꯨꯛ ꯉꯟꯇꯥꯗꯨ ꯂꯩꯔꯦꯜ ꯃꯦꯀꯞꯀꯤ ꯃꯤ ꯂꯥꯛꯇꯨꯅ ꯀꯦꯕ ꯍꯧꯈ꯭ꯔꯦ꯫ ꯃꯄꯥꯟꯗꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯌꯧꯔꯛꯈ꯭ꯔꯦ꯫ ꯂꯩꯔꯦꯜꯁꯨ ꯀꯦꯕ ꯂꯣꯏꯔꯛꯇꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯉꯤ꯫ ꯁꯔꯞ ꯃꯆꯨ ꯑꯋꯥꯎꯕꯗ ꯃꯄꯥꯟ ꯌꯦꯜꯂꯣꯅ ꯀꯣꯠꯄꯤ ꯔꯥꯅꯤ ꯐꯤ ꯑꯃ, ꯌꯦꯜꯂꯣ ꯇꯣꯞꯁ, ꯐꯅꯦꯛ, ꯂꯤꯛ ꯈꯨꯖꯤ, ꯈꯨꯗꯣꯞ ꯀꯌꯥ ꯁꯤꯖꯤꯟꯗꯦ꯫ ꯆꯥꯎꯅ ꯀꯔꯂꯤ ꯇꯧꯔꯒ ꯊꯥꯗꯔꯤꯕ ꯃꯁꯝ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ꯫ ꯏꯪ ꯂꯥꯎꯕꯤ ꯃꯥꯏꯊꯣꯡꯅꯤ, ꯀꯦꯕꯗꯤ ꯀꯦꯔꯤꯅꯤ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯀꯦꯁꯤꯟꯕꯗꯤ ꯃꯥꯜꯍꯟꯗꯦ꯫ ꯂꯣꯏꯔꯦ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯐꯖꯕꯗ꯫ ꯃꯄꯥꯟꯗ ꯍꯩꯖꯤꯡꯄꯣꯠ ꯂꯣꯏꯗꯨꯅ ꯃꯅꯨꯡꯗ ꯆꯨꯝꯂꯦꯟꯒꯤ ꯃꯅꯦ ꯊꯥꯗꯣꯏꯒ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯒ ꯃꯧ ꯌꯦꯡꯕ ꯆꯪꯂꯛꯏ꯫ ꯃꯃꯥꯗꯤ ꯆꯪꯕ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯥꯗꯣꯏꯅ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯏꯃꯧꯁꯦ꯫ ꯆꯪꯃꯤꯟꯅꯔꯛꯄ ꯅꯨꯄꯤ ꯑꯃꯅ, ꯍꯥꯏꯒꯨꯝꯗꯅ ꯀꯩꯅꯣ, ꯑꯩꯈꯣꯏ ꯆꯨꯝꯂꯦꯟꯒꯤ ꯅꯨꯄꯤꯁꯤꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯂꯨꯗꯦ, ꯌꯥꯝ ꯐꯖꯩꯅꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯅꯦ ꯍꯣꯏꯁꯨ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯦꯜꯗ
ꯄꯩꯁꯥ ꯈꯔ ꯁꯤꯟꯅꯔꯝꯃꯤ꯫ ꯁꯦ ꯁꯤꯅꯅꯦ ꯍꯣꯔꯦꯟ ꯀꯩꯅꯣꯝꯃ ꯆꯥꯎꯀꯣ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝꯒ꯫ ꯅꯤꯅꯦ ꯌꯥꯔꯅꯤ, ꯌꯥꯝꯃꯜꯂꯤ ꯄꯩꯁꯥꯁꯦ꯫ ꯑꯍꯩ ꯌꯥꯝꯗꯦ꯫ ꯁꯤ ꯍꯥꯏꯔꯒ ꯂꯩꯔꯦꯜꯒꯤ ꯃꯈꯨꯠꯇ ꯊꯥꯗꯣꯏꯅ ꯂꯥꯝꯗꯨꯅ ꯄꯥꯏꯍꯟꯒꯦ ꯇꯧꯕꯒ ꯃꯈꯨꯠꯇꯨꯗ ꯄꯥꯏꯔꯕ ꯐꯣꯟꯗꯨ ꯇꯥꯏꯃꯤꯡ ꯆꯥꯗꯕ ꯅꯨꯄꯥꯗꯨ ꯚꯤꯗꯤꯑꯣ ꯀꯣꯜ ꯍꯦꯛ ꯁꯠ ꯇꯧꯁꯤꯜꯂꯛꯏ꯫ ꯗꯥ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯄꯗꯨꯗ ꯊꯥꯗꯣꯏꯁꯨ ꯎꯏ ꯅꯣꯛꯐꯦ ꯇꯧꯔꯒ, "ꯈꯣꯏ ꯕꯨꯡꯉꯣ ꯅꯠꯇ꯭ꯔꯣ? ꯄꯥꯏꯔꯣ꯫ ꯅꯪꯅ ꯀꯤꯕꯗꯣ ꯌꯦꯡꯅꯤꯡꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯅꯦꯅꯦ ꯍꯣꯏꯁꯨ ꯊꯣꯛꯈ꯭ꯔꯒꯦꯀꯣ." ꯂꯥꯛꯂꯤꯕ ꯚꯤꯗꯤꯑꯣ ꯀꯣꯜꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ ꯂꯩꯔꯦꯜ꯫ ꯆꯨꯝꯂꯦꯟ ꯑꯁꯣꯝ ꯅꯥꯀꯟꯗ ꯅꯣꯛꯐꯦ ꯇꯧꯔꯒ ꯂꯩꯔꯦꯜꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯦꯜꯗꯤ ꯁꯥꯎꯔꯤ꯫ "ꯀꯩꯅꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯇꯥꯏꯃꯤꯡ ꯌꯥꯝ ꯆꯥꯗꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜꯁꯦ." "ꯇꯣꯟ ꯀꯩꯅꯣ ꯅꯪꯕꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯔꯤꯁꯤꯕꯣ? ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯅꯤꯡꯗꯅ ꯇꯧꯔꯛꯄ." "ꯁꯥꯎꯕꯩ ꯅꯠꯇꯤꯌꯦ, ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯀꯣꯜꯁꯦ꯫ ꯁꯨꯝ ꯅꯪꯅ ꯀꯤꯕꯗꯣ ꯌꯦꯡꯅꯤꯡ ꯇꯧꯕꯅꯤ꯫ ꯐꯣꯇꯣ ꯊꯥꯔꯛꯑꯣꯅ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯃꯦꯁꯦꯖꯇꯨ ꯄꯥꯕꯤꯗꯦ꯫ ꯌꯥꯝ ꯆꯤꯟꯈ꯭ꯔꯦ, ꯌꯥꯝ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯃꯤ ꯃꯆꯥꯗꯤ." ꯂꯩꯔꯦꯜꯗ ꯌꯦꯡꯂꯒ ꯅꯣꯛꯇꯣꯅ ꯍꯥꯏꯔꯛꯄꯅꯤ ꯆꯨꯝꯂꯦꯅ꯫ "ꯍꯩꯖꯤꯡꯄꯣꯠ ꯂꯣꯏꯗ꯭ꯔꯤꯕꯣ?" "ꯈꯪꯗꯦ, ꯂꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯅꯦꯅꯦ ꯍꯣꯏ ꯆꯪꯉꯛꯑꯝꯃꯤ꯫ ꯅꯦꯅꯦ ꯆꯪꯉꯛꯏꯉꯩꯗꯅꯤ ꯗꯗꯥꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯏꯗꯣ꯫ ꯅꯦꯅꯦꯗꯣ ꯅꯣꯛꯑꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩ ꯏꯀꯥꯏ ꯍꯥꯏꯕ." "ꯑꯩꯈꯣꯏ ꯅꯦꯔꯣ ꯍꯥꯏꯁꯦ? ꯏꯀꯥꯏꯔꯨꯅꯨꯍꯦ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ?" "ꯌꯥꯔꯦ, ꯀꯩꯁꯨ ꯇꯧꯗ꯭ꯔꯗꯤ ꯊꯝꯃꯣ." "ꯌꯥꯝ ꯀꯥꯛꯑꯦ꯫ ꯈꯪꯅꯤꯗꯅ ꯅꯪ, ꯂꯥꯛꯇ ꯂꯥꯛꯑꯣꯕ, ꯃꯤ ꯎꯁꯤꯠꯇꯕ." "ꯆꯠꯂꯣꯍꯦ, ꯊꯝꯃꯣ ꯌꯥꯔꯦ." ꯑꯗꯨꯒ ꯅꯣꯛꯏ ꯂꯩꯔꯦꯜꯁꯨ꯫ ꯆꯨꯝꯂꯦꯟꯁꯨ ꯂꯩꯔꯦꯜꯗ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, "ꯌꯥꯝ ꯐꯖꯩꯌꯦ, ꯌꯥꯝꯁꯨ ꯅꯨꯡꯁꯤ. ꯍꯣꯏ, ꯍꯣꯔꯦꯟ ꯐꯣꯇꯣ ꯊꯥꯔꯛꯑꯣꯀꯣ." "ꯊꯥꯔꯣꯏ, ꯅꯣꯏꯒꯤ ꯀꯦꯃꯦꯔꯥꯃꯦꯟꯁꯤꯡꯗꯨꯗ ꯍꯥꯏꯖꯧ." "ꯑꯗꯩꯗꯤ ꯑꯗ ꯂꯥꯛꯑꯒ ꯍꯩꯖꯤꯡꯄꯣꯠ ꯌꯥꯎꯁꯅꯦ ꯑꯩꯁꯨ, ꯉꯝꯃꯣꯏ ꯀꯩ ꯈꯟꯅꯨꯀꯣ." "ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯦ ꯑꯁꯦꯡꯕ." "ꯈꯪꯗꯦ ꯑꯩꯗꯤ." "ꯑꯁ ꯗꯗꯥ ꯀꯔꯤ ꯉꯥꯡꯉꯛꯀꯅꯨꯗ, ꯃꯤ ꯃꯌꯥꯝ ꯂꯩꯌꯦ, ꯊꯝꯃꯣ." ꯍꯣꯏ, ꯇꯧꯖꯔꯣ." ꯆꯨꯝꯂꯦꯟ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯁꯨꯃꯥꯡꯗ ꯇꯤꯜꯂꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜ ꯃꯃꯥꯟꯅꯕꯤꯒꯤ ꯆꯥꯅꯕꯒꯤꯗꯤ ꯆꯨꯝꯂꯦꯟꯅ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗꯒꯤ ꯄꯨꯂꯞ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯇꯧꯍꯜꯂꯤ꯫ ꯑꯔꯥꯛꯄ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅꯈ꯭ꯔꯦ꯫ ꯆꯥꯅꯕꯁꯨ ꯐꯖꯩ, ꯂꯩꯔꯦꯜꯁꯨ ꯐꯖꯩ, ꯃꯥꯟꯗꯣꯞꯁꯨ ꯐꯖꯩ, ꯂꯣꯏꯅ ꯐꯖꯩ꯫ ꯃꯌꯥꯝꯅ ꯐꯖꯅ ꯇꯧꯏ ꯂꯩꯔꯦꯜꯁꯤ ꯃꯔꯥꯏꯕꯛ ꯐꯩ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯃꯕꯨꯡꯅꯁꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯃꯠꯇ ꯋꯥꯠꯍꯟꯗꯦ꯫ ꯃꯕꯨꯡ ꯃꯅꯝꯃꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯂꯥꯏꯕꯤꯗꯤ ꯄꯤꯕ ꯄꯣꯛꯇ꯭ꯔꯕꯁꯨ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅꯩ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝꯁꯨ ꯃꯊꯪ ꯂꯥꯛꯇꯨꯅ ꯂꯩꯔꯦꯜꯒ ꯎꯅꯔꯤ꯫ ꯑꯕꯦ, ꯔꯤꯅꯥ, ꯍꯨꯟꯕ, ꯇꯦꯜꯍꯩꯕ, ꯑꯃꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤ꯫ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯔꯤ꯫ ꯆꯥꯅ ꯊꯛꯅꯕꯒꯤꯗꯤ ꯔꯦꯁꯇꯨꯔꯦꯟꯇꯨꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯂꯒ ꯐꯖꯅ ꯁꯤꯜ ꯂꯥꯡꯏ꯫ ꯇꯣꯝꯕꯤꯒ ꯈꯨꯁꯤꯒꯁꯨ ꯂꯥꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯈꯨꯁꯤꯗꯤ ꯆꯥꯛꯄꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯁꯨꯁꯃꯤꯗꯤ ꯂꯦꯝꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯑꯣꯏꯅ ꯀꯜꯂꯛꯏ꯫ ꯀꯦꯛ ꯀꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯀꯦꯛ ꯀꯛꯅꯕ ꯃꯔꯥꯡ ꯇꯧꯔꯤ꯫ ꯐꯖꯅ ꯗꯤꯖꯥꯏꯟ ꯇꯧꯔꯕ ꯃꯐꯝꯗꯨꯗ ꯆꯥꯎꯔꯕ ꯐꯖꯔꯕ ꯀꯦꯛꯇꯨ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ꯫ ꯂꯥꯏꯕꯤ, ꯑꯆꯧꯕ, ꯁꯟꯇꯅꯥ, ꯊꯣꯏꯕꯤꯁꯨ ꯂꯩꯔꯦꯜꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤ꯫ ꯑꯕꯦ, ꯔꯤꯅꯥ, ꯍꯨꯟꯕ ꯍꯣꯏꯁꯨ ꯂꯣꯏꯅ ꯂꯩ꯫ ꯀꯦꯛꯇꯨ ꯀꯛꯇꯨꯅ ꯂꯩꯔꯦꯜꯅ ꯃꯃꯥꯗ ꯑꯃꯨꯛ ꯏꯟꯕꯤꯔꯛꯏ꯫ ꯂꯩꯔꯦꯜ ꯀꯞꯁꯨ ꯀꯞꯂꯤ꯫ ꯃꯊꯪꯅ ꯑꯆꯧꯕꯗ ꯑꯃꯨꯛ ꯏꯜꯂꯤ꯫ ꯍꯟꯗꯛꯅ ꯍꯦꯟꯅ ꯀꯞꯂꯤ ꯂꯩꯔꯦꯜ꯫ ꯃꯅꯝꯕꯦꯝꯗ ꯑꯃꯨꯛ ꯏꯜꯂꯤ꯫ ꯃꯅꯝꯕꯦꯝꯗꯗꯤ ꯃꯥ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯀꯞꯂꯤ꯫ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯏꯜꯂꯒ ꯃꯊꯪ ꯏꯟꯕꯒꯤꯗꯃꯛ ꯂꯩꯔꯦꯜ, ꯍꯨꯟꯕ ꯍꯥꯟꯅ ꯊꯤꯔꯛꯏ꯫ ꯂꯩꯔꯦꯜꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯃꯊꯪ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯍꯨꯟꯕꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯂꯩꯔꯦꯜꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯦꯜꯁꯨ ꯍꯨꯟꯕꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯦꯜ ꯍꯨꯟꯕꯕꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯂꯥꯎ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯍꯨꯟꯕꯁꯨ ꯍꯔꯥꯎ ꯂꯩꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫